पाउसिंग पिजरी आसाम पब्लिक सर्विस कमीशन के एग्जामिनेशन दा आसाम दा खुंदारीबा मैतै सिंगना मणिपुरी लोल दा थाबा यानबा आसाम की चीफ मिनिस्टर अमदे एजुकेशन मिनिस्टर ना थाजबा पिरकले हाइना चीफ मिनिस्टर एन बीरेन हाइख्रे मिनिस्टर श्याम कुमार की मथक्ता थारकिबा डिस्क्वालिफिकेशन केस की हियरिंग थासी की तारानिपान दा चथदुना अरोइबा वायल पीदबा याना लेरे दिल्ली मणिपुर पुलिस के अपुनबा कांगुना दिल्ली फाखिबा केसीपी पीपल्स वार ग्रुप की चेयरमैन लमयानबा खुमन महाका लोइनबा हिजबुर रहमान ngasi इम्फाल पुरखरे नेशनलिस्ट पीपल पार्टी एनपीपी की एमएलए मरी कारिबसी अपेनबा ओइदे मसिदगी हेना काहनबा होनसी हाइना हेल्थ एंड फैमिली वेलफेयर मिनिस्टर एल जयंत कुमार फोंदुखरे खुमजरी टाइम्स ऑफ मणिपुर न्यूज मीटिंग ताबीरिबसिंगबो ngangon प्रियाना ताराम नोकचबगलोइना पाउ संदोंग पिजरी आसाम दा खुंदारीबा मैतै सिंगना आसाम पब्लिक सर्विस कमीशन के एग्जाम थाबदा मणिपुरी लोल दा थाबा याबगी खुदोंग चाबा फंगद्रिबा सिगी मतंगदा आसाम की चीफ मिनिस्टर सर्बानंद सोनोवाल अमदे एजुकेशन मिनिस्टर हिमंत बिस्वा शर्मा गा वारी सानबदा अथुबा मतमदा एग्जाम सिंग थाबा मतमदा हाइरिबा मैतै लोन असे याहलगनी हाइबगी थाजबा पिरकपा लेरे हाइना मणिपुर की चीफ मिनिस्टर एन बीरेन हाइख्रे वाफम असी पुवारी की सरुक अमा ओहेरगदबा आसाम की कासा डिस्ट्रिक्ट की मनुंग चेना लेबा सोनाई की लमार ग्राम दा पांगथोकपा इहान हानबा नुमित इनी चथगदबा वर्ल्ड मैतै कन्वेंशन लिसिंगनी कुनगी हौदोकपगी थौरमदा अथोइबा मिथुंगलेन की ओइबा वारोलदा फुंगदोकिबने पान मैतै कन्वेंशन अमदे आसाम मणिपुरी प्रोग्रेसिव फ्रंट अनिना खुसमनना सेंदुना पांगथोकपा कन्वेंशन असिगी अहोबा निमित्ता मणिपुर की चीफ मिनिस्टर एन बीरेन ऑर्गेनाइजिंग कमिटी की चेयरमैन हैग्रुजम नबश्याम हानगी यूनियन मिनिस्टर कविंद्र पुरकयास्थ्या मणिपुर लेजिस्लेटिव असेंबली की डेप्यूटी स्पीकर के रोबिंद्रो एमएलए वाई सुसिंद्रो एमएलए एल रामेश्वर एमएलए के मेघचंद्र मणिपुर फूड इंडस्ट्री कॉर्पोरेशन लिमिटेड की वाइस चेयरमैन के शरद सोशल एक्टिविस्ट रीना देवी सोशल एक्टिविस्ट मुतुम बाबातोना थौरम की मरु ओइबा मिथुंगलेन सिंगोइना सरुक यादुना पांगथोखी तोंगान तोंगान मफम क्यादगी लाकपा मियोइ लिसिंग अनिरोमना सरुक यादुना पांगथोखिबा थौरम अदुदा चीफ मिनिस्टर एन बीरेन मखतारदुना आसाम दा खुंदारिबा मैतै इचिलिनाउ सिंगे हौजिक लैदिबा अवाट अपा सिंगे मतंगदा आसाम लेंगाक अमदे मणिपुर लेंगाक पुन्ना खुसमनदुना पाइखटफम थोकपा थबक थौरम कया पाइखटनबगिदमक सेम शादुना लई बीजेपी लेंगाक लाकपदगी नॉर्थ ईस्ट स्टेट मरु ओइना आसाम गा मणिपुर गा लैनबा मरी चेसिनहले मैम हेक लांबगा आई हेमंत द फोन तवे सोनोवाल द सोनोवाल करिगिनो अखोइगी नोय असामीज गा बोदोर गिगा दि नोय कनोगी नोयगी पब्लिक सर्विस कमीशन की परीक्षा थाबे एग्जामिनेशन गिद मदु लोन दो सनबदी यारे हये अदो अखोइगी दि पॉपुलेशन याम लैबने अखोइगी सो अहोम निंगथौगा मैतै निंगथौगदी मतम पुकपदगी हौबदगी होना कोई रिलेशन फरग लाई अखोइदी अमगा मतेंग पांगनरगा लाखिबने कोई अहोमगा मैतै निंगथौगदी याम नगनबा दुगी रिलेशनशिप इवन त्रिपुरा गे सिगी रिलेशन मयाम सी करिगिनो नंगना अखोइगी मैतै लोन गी दि नंग हापत्रि करिगिनो ना हाइबा कान ए मयाम याम बनिना कौबो ओइगनी अदुना हेमंतना अगा मागी कंसर्न दुगा तौरकांदा आई सुंसोई सोइदना मैतै लोनसु मदुगी एग्जामिनेशन थाबदुदा अखोइगी स्क्रिप्ट से अखोइगी बेंगोली स्क्रिप्ट ना मैतै लोन गी से मसी याननबा तौगे हाइदना मा स्टूडेंट्स पिरखिबने नाकल अमरोमदसु मणिपुर की मपानदा चोइजाइना तारिबा मैतै सिंगबो अमा तोइना नुंसी चानना लेमिननबा पांदमदा इब्साना परिंग नाइना चथरकपा खोंगजंग की सरुक मोइना ngasi त्रिपुरा की धर्मनगर दा मियाम की ओइबा मिफम अमा पांगथोखरे जननेता हिजम इरावत मेमोरियल ट्रस्ट धर्मनगर गा पुना खुसमनदुना कल्चर आइडेंटिटी ए कम्युनिटी एंड लव यूनाइट्स टुगेदर हाइबा थीम दा पांगथोकिबा थौरमदुदा इब्सा की प्रेसिडेंट जॉय चंद्र कोंथौजम ट्रस्ट की प्रेसिडेंट एन दीपक अमदे अतै मसक नाइबा मियोय क्यासु सरुक याखी त्रिपुरा की तोंगान तोंगान मफम सिंगदा खुंदारिबा मियोय चा क्याना सरुक याखिबा थौरमदुदा वांगांकिबसिंगना मणिपुर की मपानदा चोइजाइना तारिबा मैतै सिंगबो पुनसिननबा अमदे नुंगसी चानना लैमिननबगी पांदमदा इब्साना लौखलकलिबा खोंथांगबु थागतबा फोंदोखी
Paring naina chatharakliba thorom asigi nunggi oiba wakhalon karino haibagi matangda IPSA gi President Joy Chandra Konthokjamna asumna phongdoraki. Hauragliba nahasingna mapoigi ifai puna thambiramba adungumba wangang sangang hauna lanchat amadi thogolon vebar matam amada aikogi phamenda phammaga waratuna aikogi ifai puna tambiramba adugulaba wakhalon discipline mayamba nasidi mangtharakpadagi aikoi lamdam asidayista atopa adugulaba culture na masi lupsanduna aikogi maitaygi oiba culture se mangkigadra haiba singnajaba adu phawbadagi ipsana aikoina poina satuna masi tasengna aikoi masi aikogi soina taitraba maitai isilinaw singi mathakta masi tarakudore masi taraktringaida ipsana masi angamba aikoi khonaduna aikogi maitai haibu kunai ase malemda masa taktaba yadi haibu wakhalonda ipsana hairiba sigulaba paring naina sathajabani Amaromda anirak subo ina pangthokliba thoram asigi matangda Dharmanagar gi program coordinator O Devena mahaki oiba motsu thamlakhi. Sumaina matang pulaganda apunba kunai ge saktam ama sagalaga so yaina na tariba masing likleba maite koi ase punnai koi gi not ai koi gi culture una muksing asi marik chum na ngak le har kanda lamdam sida lemineri ba ai koi tongan bu group singi mamangda amadi malem gi tongan pham dasu maite gi saktak bada ai koi izati gi saktam ngak bada aikoi su saruk yazari loinana mafam asigi mioi singna su aikoi gi saktak takchabaga loinana aikoi gi culture asi aikoi yamna lumna lawzai BJP gi sungsin nabalangak asida Forest and Environment amadi Mahut Minister Oriba TH Syam Kumar gi mathakta Supreme Court ta tharakiba disqualification case adugi aroiba hearing tha asigi taranipan da chathaduna aroiba wayal piraba yana leire Congress MLA K Megachandra Madi MD Fazur Rahim na petitioners oiduna Indian Constitution gi 10 schedule gi makhada Congress ticket ta mai pakraba matung BJP da sungsinduna minister oikibagi mayokta TH Syam Kumar bu disqualification tawbinaba wakalakibane wakat adugi makha chatharapo ina mamang thagi tang kunmanga da Supreme Court na Manipur Legislative Assembly gi speaker gi tribunal da Minister TH Syam Kumar na thengneriba disqualification case asigi matangda Chayol mani gi manungda Speakers Tribunal da warol pirak na bakhangan kibaga loinana case asigi final hearing ge matam piduna lakhibane Supreme Court na pi kiba matam adu su kibaga loinana case adugi hearing chathakre ngasigi hearing aduna Manipur Legislative Assembly ge speaker ge tribunal na case aduga mari leinana Supreme Court ta chayol mari ge matam pibi na tharakhiba wakat adu laukidre makhata na final hearing tha asigi tarani panda chathana na ba lepkhre hairi Thasigi amagi anganba yukta Delhi Police amadi Manipur Police ki apunba kanguna Delhi gi Burari sector Nirankai Sarobar bus stand manakta gi fagat pangam khraba lupa lakh amagi reward lauthok khraba KCP People's War Group ki chairman Lamyan Bakhuman alias Laishram Mangoljau apokpa Manau Laifam Awang Khunau Mayai Laikai amadi mahaka khwaidagi naknaba Khongbu Sora Maning Laikai dagi Hizbur Rahman alias Ithemcha alias Lokhon alias Bobby apokpa MD Babu ngasi tongan ba flight ta Delhi dagi Imphal da purakre Lamyan Bakhuman ngasi yupung 13 minute nimfumanga taba matamda Imphal gi airport ta Manipur Police Officer ani ga loinan thunglakhi Lamyan Bakhuman ga punna phamina khiba Hizbur Rahman na ngasi numthel pung ama helekpada flight ta Imphal da purakhibane Lamyan Bakhuman airport ta hek thunglabaga Manipur Police Commando gi kanguna airport ta gi khutlai thuna puki Ningsing bayabadi Lamyan Bakhumana Manipur gi Chief Minister N Birenda ki han khangan bagi thabak chathabadana tana tongan ba mafamda aina yadaba mongda sel khaiba bom langshin bana chingba mi hatpa yauna thodok kya da chena ba miyoine mahaki mathakta court na non valuable warrant issue tawkibaga loinana Manipur Police na Laishram Mangoljau alias Lamyan Bakhuman gi mathakta lupa lakh amagi reward lauthokiba lekhrabani Nakal Amaromda Hiramasigamari Lenana ASPIE gi conference hall da pangthokiba paugi mifam amada ASP Imphal East Jogesandra Hawizamna haikibada aina thinkraba latholdup KCP People's War Group ki chairman Lamyan Bakhuman alias Laishram Mangoljau amade Hizbur Rahman alias Ithemcha alias Lokhon alias Bobby hairiba miyoi aniasi aina yadaba mongda micham prajamiyam dagi sel khaiba bom langshinba amade
Catholic Schoolsingda bom thamjinduna aki akhang nanghanbana chingba thabak thoram kya chathaba miyoi singni makhoi ani gi mathakta ain gi oiba chap chaba thabak lokhalagani haina mahakna makhata khi Catholic school ki mission school singsida kuina chatharaiba KCP PWG ki bom pokai andana dagi moi gi school sida school thingjalle khochale ena tawdana tawriba mayamasi sigi maruoiba yamna lead oiba miyoi amani si phadri mamangda khoina January thada moi si non available warrant lama akoina Police district police na execute tawraga magi whereabout adu amasung magi thinana ba khoi Delhi da January thada khoi kan honarapani aduna handakista khoi yamna timing chawa amasung madugi pawdu yam specific oibe accurate oibe pangudagi akoina masi phaba ngambani NPP gi waina MLA Mari Kariba se apen boide masidagi hena masing kahanana bahona se haina Health and Family Welfare Minister L. Janta Kumar na phongdokre wafam masing asi National People's Party NPP gi office ta pangthokpa NPP gi former president Purno Ejitok Sangma Miyamna PA Sangma haina khangnariba misak asina laikhidaba chahi marirak subagi ningsing thoramda phongdokhibane National People Party Manipur State na sendana party sigi office ta pangthokpa ningsing thoramaduda Deputy Chief Minister Wajoi Kumar Party ki President Thangmin Lan Kipgen Vice President Susil Huidrom yauna party ki luching bakya susargya ki party sibu mapangal hena kankhatna ba honaramba laikhidraba Purno Egitok Sangmagi mafamda Deputy Chief Minister Wajoi Kumar Health Minister L. Janta Kumar na luchingduna laisu katuna ikai khumna basut ki Health Minister L. Janta Kumar na makhataraduna kumjali sing amaga chama panifu taret ki September amada Meghalaya gi Turada pokhiba PA Sangma India gi awang nongpo ki oinadi yamna matik chaba luchingba mane Meghalaya gi Chief Minister oiramba made mapanrak MP oiramba luchingba sina state asidagi haukiba NPP asi mapangal kalhanna ba hona kiba luchingba mane NPP haiba party se notice ki state singda masamaring sandok lamba luchingba si laikhidabagi palan thoram tawba sina luchingba sina hotnaramba kaya adu na hongna na ningsingbane party sigi mapangal hena kalhanba haibasi yamna maruai state asida party sigi oiba MLA mari leiribase apenba oide masi hengatnaba member khudimakna thabak haurase haiki akoila gan banga sigi university da fourth date anniversary of PH Sangma masi gana mai wisdom do okena kan to ba isi na kan bisa kuna thamoi sembang naragade man matang hamdu yen then what is next step noin to in khali matang ni kai step no ai wisdom noin khane matang step se kari no hape ka dile kama to akoi tumi le to taragade we are just betraying his condition when get over tani adina to la koi pamri ke no lakadru makhagi 2022 akoi Manipur do waraga atu state la tonga tonga matam fix to masida kama to gada lady of making nation people's party say stand and no the shide the see film jida adam le han sira or do you like to grow up akoi chap ga chira heno ang gadan chira na ha je ase akoi da yori ku ma ki de lai Party ki President Thangmin Len Kipgen lakadoriba state asigi assembly gi mikhalasida party sigi fibam hena faganaba party ki thabak paikhat pa horagane district yauna block level da mapangal hena kankhat hanaba thabak paikhat pa horagane haiki thoramadu da sarkya ki ba Deputy Chief Minister Wajoi Kumar na ngasidi notice da NPP gi mapangal kankhalakle masina party sibu miyamna pamnarakli haibagi achoba khudam amane Lok Sabha gi speaker fau oiramba laikhidraba PA Sangmana hinglingai matamda party sibu awangwa thakta pukhatna ba honarami luchingba sigi mafamda ikai khumda bot pa haibasi yamna tangai fade amaromda state asigi lakadoriba mikhal asida party gi oina soidana kagadaba khalaga mirep thadokna ba honagani haiki yamna important about yamna powerful about party ma oi pamse when the PA Sangmajina mana haibasi adopt toga nurture toga ga jokhalam jagadi koi party smai to si pem chi yo moi ai nei mai tamjage haiba akoi party se Arunachal da sandopa me kana da Nagaland da MLA kadra khotna to wa sat sandopa adugi Mizoram da su koi participate to go no khotna to se adugi loina na adugi koi national party ne koi recognition pang se I think I must give all the credit to Sri Arunachal
ngasi tongan-tonganba social media singda Myanmar da coronavirus ki confirm case sing thengnare haina inariba amadi fongnariba sing asigi matangda state ki health department na NCDC amadi WHO dagi fangba report amagi matungina asigumba confirm case amata thengnaba laitre haina health services Dr. K Razona miyamda khangalakli state asida lanai chalairiba de addiction rehabilitation center sing chapchaba guidelines leitabana Mawong Maril Tana Chalaidri, Lairiba Rehabilitation Center Sing Government Ki Maikai Degi Mating, Bithanaba Madi Chapchaba Guidelines Amathamnaba Government Taksalagani Haina, Manipuri Human Rights Commission Ge Acting Chairperson Kaidem Manina Fongdok Lay. Ngasi Human Rights Commission Ge Acting Chairperson na Luchingba Tim Amana, Imphal East Ki Mafam Sing the Lairiba Rehabilitation Center Sing Chatuni Yingsin Ki. Ngasi Yingsin Kiba Rehabilitation Center Sing Adude, Mongzam Chingjin the Lairiba Realize Rehabilitation Center amadi Wangkhai Thangapat Mapalda Leiba Reborn Drug De-Addiction Center ne Realize Rehabilitation Center da Leiramliba Client Singi Leidiba Ka Sing Lu Nanba Wat Pamade Pamungi Mahuta Makhada Thaduna Thamlamba Thengnake Kodak Aduga Mari Lane Ana Kongsat Aduga Mari Lane Ana Kaidem Manina Fongdolakpada Leidiba Rehabilitation Center Singda Client Singbu Tati Tawina Tawbagi Wakat Commission da lakpadagi inspection asi chathabani makhata na su mafam atai da chathakigani Lairiba Rehabilitation Center sing Social Welfare Department natraga atopa mari lainaba department singdagi mateng pithanaba made lanai chalaiba Rehabilitation Center singi oiba chapchaba guidelines ama lainaba recommend tawduna government ta taksilagani government na su war on drugs sathari maram aduna matam amada lana lamjingduna nisa charuraba sing ningthijana center singda thamba tangai fade haina fongdoklaki Social welfare की मायकाई देगी अदुगा गवर्नमेंट की कंसर्न अथॉरिटी सिंगना सु यंगचन बिपम थोई मोइगी अदुगा मोंग तादना थम्मसिंग बुद्धि मुथलगसु मोंग ताना थम्मसिंग से मासिदी सरकार ना रिकॉग्नाइज तोरेरगा अदम अफबा डी एडिक्शन सेंटर अम ओहलगा अखोया हानदगी चादना एडिक ओइरबा कांबुसे मासिदगी लाथो हननबा अखोय होनमिनबा चुमी हाइदना थमनिंगी Paugi marak thana tenba break am laujari Lions Gym Health and Fitness Competition kayada mana kaya fanglakhraba well qualified trainers singi makhada hangdokchaba khutlai matik chana leiraba amadi nupa nupi punna sanaminaba yaraba gym ne admission fee ₹500 only monthly fee ₹500 only 1 year ₹4,500 6 months ₹2,400 3 months ₹1,300 Pollution free location oiraba amadi tha ahum khudingi free health checkup ki khudong chab su pijari ngasimag lengsin biro Lions Gym Health and Fitness Kwakaithel Haino Khongnembi Pukri Mapal contact number 7005687478 Takshila Institute registration open for JEE and EET Foundation. For Takshila Vision and EET and Vision JEE eligibility 10th appeared. Duration 2 years. Screening date 22nd of March. Batch start 30th of March. For Takshila Mission and EET and Mission JEE eligibility 11 appeared. Duration 1 year. Screening date 22nd of March. Batch starts at 30th of March. Takshila Target and EET eligibility 12 passed. Duration 1 year. Screening date 10th of May. Batch starts 18th of May. For Takshila Target JEE eligibility 12 pass duration 1 year screening date 26th of April batch starts 4th of May. For more details please contact Takshila Institutes Takshila Height Thangmaiban DM College Road. Enroll now. Admission open the Knowledge Home Boarding Cum Coaching Center Foundation course for class 9 and 10 will start from 18 April 2020 and foundation course for 11 and 12 will start from 15 April 2020. Course highlights, small batches, conceptual based knowledge, chapter wise test, individual attention, regular feedback and parents teachers session, free personal counseling. For details please contact the Knowledge Home Boarding Cum Coaching Center, Hata New Chekon Road. Breaking matungda mayambam kana taramnok cheri makhataba pau pizari Thobal district ke Hairok police station konba Hairok salungphom ga tainaba Ifut komgi lambi me ada thasigi anigi numidang pung 9 rom tabada taraga leirambadagi hospital da laikhidraba salungpham safam leiraktagi sapam sital chahi 18 apokpa khomdon gi misi ga mari leina nangsi salungpham gi miyam horakpadagi irang thokre irang laksana bahonabada police na tear gas sale singka khre sital misi da chenaba yai haina wahang pahang tongna bangsi Hairok police na wangjing dagi nupa ma fagat khre
tabadagi salungphamgi miyamna nupa adugi yumda thomjilakre miyamgi irang adu laksinaba honabada police personnel singna tear gas cell sing kapthoki tungda ASP Thobal Dr. S Ibom Chaga miyam aduga wari sanaraba tungda salungphamgi miyoi kara chief minister ga unadana wari sanana ba chatkibadagi irang adu laksin ke hairi Council of Teachers Association Kota na Oza Singi ROP lisingani taramapan samdokpiu 7 page chana hanbiu haiba wakat sing yauna tongan ba wakat sing taladuna sangsilakpa khongthang khuthang chara henbagi khongjanggi saruk amoina ngasi JEO Kaksingi office mamangda Oza Singna khuthang chara henbagi khongjang sangsinkhre khongjang aduda saruk yakiba All Manipuri Elementary School Teachers Association Kaksingi Secretary MD Basir Ahmadna Haujik Chethariba Khuthang Chara Henbagi Khongjang Asigi Mangoinana Oza Singna Haukiba February gi tang 6 tagi hauraga tongan ba Manipur gi district singda numit 13 ni chupna wakat mifamgi khongjang sangsen khre adubu Manipur lengak asina karimata tabi dabadagi Khuthang Chara Henbagi khongjang asi satharakpani tungi yumbi oirakadawriba mahairoi singbo nongmanini dang oirabasu asigumba khongjang asina maram oiraga class tawdabasi school education department da leiribo oja mayamgi Apex body oriba kota na thamoi sokna nungaitaba fawi hauze khuthang chara henbagi khongjang asi fawbada lengak na tabi raktrabade oza sing punna fahanbagi khongjang yauna siji fawa chara henbagi khongjang sangselak lagani haiki oza singi wakat tabiu athu matamda mari lenaba lengak na oza singi wakat tabiduna oza singi demand pay rectification asi atum tumda tawbiraga oza singbu masa masagi school da pungning chana pungning laitana oza singi Hairiba takpi tambibi thabak asida mai onsil hanbiu haiba phamse mari lenaba higher authority khudimaki pungning singsinjari VDF Singi Matamga Chanaba Honorarium P de Haibagi Wahauda Lakliba Mars ki tang taramari dagi makhal makha kyagi khongjang sangsilagani hairi hiramasigi matang dangasi Manipur Press Club ta paumi singa unaba mada All Manipur VDF Welfare Association ki president Moirang Them Amuthoina Fongdoklakpada Haukiba Tang Kunmari da Chief Minister na Assembly da VDF ki honorarium lupa lising mapan ga chamanga hingat kani haiba si matam ga chanadre mahangna makhatana su Chief Minister gi maikai dage VDF singa pau fauna bagi tanja su piraktre maram aduna lakliba tang taramari dage makhal makha kya gi khongjang chingsilagane Kaksing Bazarda VDF personnel ani lambi da punishment pi bagi matang da panladuna thogdok adu association asina akan mamong da condemn tawi warake harabasu police station ge complex manung da pi fam thoi mahang na makhatara duna hauzik VDF personnel kya minister MLA amade senjau paiba achaw asang kya gi yumda thabak suhanduna seasonare haiba paw fangle masi khudak ta leptuna masa masa gi post mafam singda oina duty tawhanbiu haina amuthoina makhata ki akoi hauzik VDF singsi Yamaroina, MLA Minister, Police Department officer sing, the Civil Department officer sing, the civilian sing. Kana go pa sa pa mi khrana. Mayum da koi sasan loibagi type ta thabak sual laga thamga lei haiba koi pau phangjare. Aduna maram oraga hairiba singsi sizinariba mi singna su mase masa masa gi duty tawgudoba jagar tharaga post ta khangde station khangde tharakanda duty tawhanbiu aduga mailena ba koi higher authority gi officer sing su haiba sing se lauthoga masa masa gi duty tawna ba jaga thabiri haraga akoi duty tawhanbiu haiba sini haijaning mase maram de akoi ne appoint tawra sang ko matam da civilian amagi thabak tawguni haiba yaude maram da akoi di sarkar gi praja gi thabak tawguni hana lakhibani Manipur Home Guard personnel singna matam kiyagi mamangdagi tanduna lakpa minimum pay fanganabagidamak Manipur gi Chief Minister amadi mahaki Cabinet Minister singbu Manipur Home Guard Employees Welfare Association na thagatpa phongdorakle ngasi Manipur Press Club ta pangthokiba pawgi mefam amada association asigi President Y Mangina chahi manga chopna minimum pay PBU haiduna tanduna lakpa dabibu paliba lenga asina tabiduna February gi kunma panda order ama thokpiduna minimum pay phanghanbibasi Home Guard singidi Yamna laibak fabane order asibu thokna bahona bada achauba thodang lawiriba Manipur gi Chief Minister amadi mahaki Cabinet Minister Singh amadi Home Department gi official Singh busu hainingai leitana thagat pa phongdoki amadi Manipur Government ki Home Department Commandant General Home Guard ADGP Home Guard amasung Commandant Home Guard BA gi mafamda tonganba Commandant General Home Guard ama thambiba streamline gi thabak pangthokna ba semkhiba guide IGP gi committee report adu thabakta onthokpiduna niyom chumna promotion bibiba nupi sing tagi oiba division ama hangbiba ek amasung rules ta yaudaba battalion commander sing lokthokpiu haina appeal tawki
Hojikti lengakna nungsibiduna duty allowance hengatpirabanina homeguard singnasu niyom chumna mathau pangthokduna lengakpo angamba mateng pangnaba hotnasi haina association asina homeguard singnasu appeal tawki. Association asina homeguard ki welfare ki dungda tanba dabi lemhuriba khara mari haibidi command and general homeguard haiba matongana thambigedabuni haiba ama nupi chatre chanipal leibanina nupi kagi oiba division nama hangbigedabani haiba ama adagi streamline tawraga lana promotion piriba senior junior khaktana naha ani khaktana misang mikhai aran michan nairaga promotion pibase lebnanaba guitiena chairman oiba committee do madugi report do thabak onto laga chumma mongda promotion pibiu hai aduga ek ender rule da yaudaba niyom da yaudaba battalion commander haiba mari manga hapalaga thabak lana tawriba commander haiba laukhokpiu commander haiba muthatpiu Thamagi mamangda Kolkata-dagi gari ama lauthokminarusi haiduna mamanaba amana pukhiba nupa ama ngasi fawba thiba khangdana leirakli ba miyo edugi maming MD Kudus chahi kunithoi apokpa laikhidraba MD Ibocha Wangoi police station gi manung chanba oinam song bumdagini mahakpu puduna chatkhiba mamanaba aduna mayang Imphal yangbidagi MD Ibrahim atopa ming Saroj chahi kunmanga apokpa MD Tomba kawi Hokiba February anida MD Ibrahim na MD Kudus pu Kolkata dagi gari ama lauthokminarusi haiduna chatminakhibane gari adu longminaruga halakpada West Bengal gi Pradhan Nagar gi mafam amada Kudus mafam khangdana manghaure haina Ibrahim na mayumda khangalaklaba matung numit humni gi matungda Kudus ki imung manungna khangalakhe thagdok asiga mari leinana Wangoi police station da missing report ama file tawraba matamda report asi mangkhriba mafam aduda tawgodabani haiduna report adu file tawbiyu haiba yarakhide Tungda imung manunggi miyoi singna Ibrahim ga loinana chatuna Pradhan Nagar police station da missing report ama pikhiba laikhrabani adubu ngasi fawba langla lamjil amata fangba ngamdana ngamdaba khaktanatana police ki maikaidagi wafam ama fawba khanghalakpa leitre wafam asi JAC against the missing of MD Kudus ki convener MD Sher Khan ngasi Manipur Press Club ta pangthokpa paumi singa unabada phongdorakhibani mahangna makha taraduna hai madude miyamgi maikaidagi amadi mari leinaba singna su mateng pangbiduna Kudus ki langla langjil puthokna bahona bada mateng pangbiu loinana lakliba March 12 fawbgi manungda thabak paikhat pidrabadi lamdam adonggi CSO singa pulaga akanba khongjang sangsin minana ba sem sari haiki Ibrahim Alliance Saroj hariba equis person si Wangoi PS na hoji custody Wangoi PS ki custody dile adubu mahangna Kudus si hatogo hudoma bra natragana kanaguma mafam miwa yamada mangna haibadi organs khara yothokpagi sinaram labra haibana singbase ngasi fawbada confirm tawba ngamdaba taseng na Kudus haiba angang si nupa ma si hingibra natragana si harabra haibase ngasi fawbada lairiba police ki site gi su kaigumba information amata natragana chapchaba tangdangba kogi pawdam amata ngasi fawbada victim gi maikeida pirakpa leitaba sugumba leitaba sidang asidi ekoi victim gi site gi JC gi site gi asidi print media amasung electronics media gi kuthangda laibang miyamda ngunjeraga asi koina Kudus haiba angang si thibada miyamna su mateng pangbiu Hayeng March ki tang manga dagi numit kaktana Catholic Society gi makhada leiriba Little Flower amadi Nirmalabas School ani asida cheliba School van sing matam kaktana leplagani haina ngasi Imphal is Wangkai Durga Puja lampa ki mayokna bada leiba All Manipur School Students Transport Association gi office ta paumi singa unabada association asigi General Secretary Jimmy Tongram na phongdokre mahangna makha taraduna aina thingkhraba lalholup kharana Catholic School chalairiba singi mathakta thamkhiba wafam sing asi maikai ani gi marakta yanaba puraktriba fawba makha tara khongjang sangsin khigani haiba wafam kya ma su phongdoki Hariba Mugnariba Catholic Society ki Makada Ladiba Kogi Catholic School Hoji Maru in a letter from the Nimla Bus Singzigi Authority Lena Kogi Hoji I think what Tambiba under on outfit Anisi Maratayam Natu Matamda Yasinaba Pubira Kandada Manipur Riba Harvey School Anizitamiba Sarsing Sina Mogi Mayim Tam the free education loina Tungi career mang the Naba Nakal Animal Honabi have Zima Mastagi Saitegi Akoi appeal Jedi Imphal West Kwakaithel da leiba MSF ki head office ta
JSCC gi thomi singa paumi singa unaba mada National Center Teacher Education NCTE makada hangba center singda thingba thamba asi lengang na thuba matamda revoke tawgadabani haina wangangloi N Chetan President KSA N athobana phongdokrei Manipur government ki makhada leiriba tongan ba department singna makhoi gi excitement sing lakliba March 15 da Imphal da thunglagadaba Union Home Minister Amit Shah da utnaba honariba siga mari leinana Water Resources Department ki su unabagi damak Water Resources Minister Latpau Haukip na ngasi department asigi oiba mifam ama Secretariat South Block ki conference hall da ngasi pangthokhrei Department asigi makok thongbo official sing yauna chathaki ba mifam aduda Minister Latpau na tongan ba dam amade multi purpose project singi develop sing semduna utnaba pautak piki Numitnini Chathagadaba Indian Journalists Union IJU gi National Executive Committee mifam Andhra Pradesh ki Vijayawada da ngasidagi haukrei Andhra Pradesh Media Federation na thobu oiduna pangthokliba mifam aduda laibak asigi laikhidraba paumi singi mafam da awaba phongdoki Delhi da handak ta thokiba thodokta mathau tawriba paumi na thengnarakiba problem singsu pukhatuna kupna khanaraki amadi thodok adubu akanba mongda condemn toki Mifam aduda All Manipur Working Journalists Union Amjuge General Secretary Khwairakpam Nauba amade IJU North Eastern Council gi member Asem Bhakta Susaruk yaki Amjugi Maikai Union report thambaga loinana journalism ethics ngakna paumi singna mathau tawnana bada IJU na pangba yaba mateng pangbina bathamki Mifam asina paumi singna mathau pangthokda thengnarakpa problem sing yengsinana ba safety of the journalist forum ama semna ba khanaki All India Federation Master Printers AIF MPG Chaniganimpu Nipalak Suba Governing Council meeting assisting Mayrong the Laiba Classic Grand Hodokre. Nasidagi Hoduna Numinini Chatagada Chahi Sigioiba Mi Famasi AIF MPG branch Amo Uriba Lamdamasigi All Manipur Press Association Ampana Maru Oiba Todang Loduna Pangtokibane. Nasigi Tormadu the Sarukia Kiba AIF MPG Vice President. Rabindra Josina Laibak Asida Goods and Service Tax GST Chanaba Horakiba Numitagi Miyoi Kiada Tabak Piriba Printing Sector Sing Sidarakpa Horakibagi Chauraba Maramama Uri Numinini Chathagadoriba Interaction Program Asida Master Printer Singna Thingnariba Kudung Chadaba Sing Amade Sector Asibu Matau Karam na Kumang Choksen Hangani Haiba Wakalon Kiada Kanane Naragani Laibak Asigoina Puna Master Printer Lupa Lak Aniga Lishing Yang Kairom Laiba Sida Awang nong post state singi oina masing yamlam drabasu ngasidi nongmagi master printer sing masing hengelakli loina na master printer singi lakta latest printing technology gi matangda update oidabagi chawkhat lamjel da thinthariba si hena fagatna bahona minasi haiki So this is what the printing association is doing. Now particularly this sort of problems we all members from different area of India, printing press owners and different associations members, we come here to discuss all these things. This is the core subject, what is the core object? The core object to find out the latest technological development. If at all anything wrong or anything which is contrast to our internal printing business, if government is putting some regulation, enactments, whether how to put representation, how to try to resolve the problems, this we take a decision here and we represent the printing industry with the government of India. KH Ruhit Misigi Matang the same Kiba JAC na Lengak the Tan Kiba demand sing Tabak the Ontok Lagani Haibagi Tazaba Lengak Namadi Mari Lainaba Sing the Pirak Padagi Loksindana Lairamba KH Ruhit Kiasiba Hakchang Lauragani Loinana JAC na Sangsin Gani Toramba Kongjang Sing Adu Matam Karagiona suspend Tauragani Haina JAC co convener MD Akhtar Hussein Fongdokri MD Asad Ali Yarpok Ning Taunai Misiga Marina Sing Kiba JAC government the Tan Kiba Sadar of demanding Adu government Tabak Oina Pangtok Lagani Haina Tazaba Ama Pirakpadagi Matam Karagi Oina JAC na Taugani Haina Tauramba Kongjang Sing Adu Yakok Sabagaloina Jenimski Mupta Laiba Asiba Haksang Adu Lauraga Aroiba Matau Mangam Pangtok Lagani Paugi Marathana Tender Break Amagasulojari Nauka Hearing Aid Center
ꯀꯨꯝꯖꯥ ꯂꯤꯁꯤꯡ ꯑꯃ ꯆꯥꯝꯃ ꯃꯔꯤꯐꯨꯍꯨꯝꯗꯣꯏꯗꯒꯤ ꯍꯧꯅ ꯆꯍꯤ ꯀꯨꯟꯊ꯭ꯔꯥꯃꯉꯥ ꯍꯦꯟꯅ ꯅꯣꯔꯠ ꯏꯁ ꯏꯟꯗꯤꯌꯥꯗ ꯑꯍꯥꯟꯕ ꯍꯤꯌꯔꯤꯡ ꯑꯦꯗ ꯀ꯭ꯂꯤꯅꯤꯛ ꯑꯃ ꯑꯣꯏꯅ ꯂꯩꯔꯛꯂꯕ ꯅꯥꯎꯀꯥꯒꯤ ꯏꯝꯐꯥꯜ ꯁꯦꯟꯇꯔ ꯑꯃ ꯍꯥꯡꯖꯔꯦ ꯇꯤꯚꯤ ꯑꯃꯗꯤ ꯐꯣꯟꯒꯤ ꯈꯣꯟꯖꯦꯜ ꯂꯣꯏꯅꯅ ꯅꯤꯜ ꯀꯧꯕ ꯃꯐꯝꯗ ꯇꯥꯕ ꯉꯝꯗꯕꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤꯕ ꯅꯍꯥ ꯑꯍꯜ ꯈꯨꯗꯤꯡꯃꯛ ꯋꯥꯕꯤꯔꯨꯔꯒꯅꯨ ꯅꯥꯎꯀꯥ ꯍꯤꯌꯔꯤꯡ ꯑꯦꯗ ꯀ꯭ꯂꯤꯅꯤꯛꯇ ꯉꯁꯤꯃꯛ ꯂꯦꯡꯁꯤꯟꯕꯤꯔꯛꯇꯨꯅ ꯀꯝꯄ꯭ꯂꯤꯠꯂꯤ ꯏꯟꯚꯤꯖꯤꯕꯜ ꯋꯥꯇꯔ ꯔꯦꯁꯤꯁꯇꯦꯟट ꯑꯃꯗꯤ ꯔꯤꯆꯥꯔꯖꯦꯕल ꯑꯣꯏꯔꯕ ꯗꯤꯖꯤꯇꯦꯜ ꯍꯤꯌꯔꯤꯡ ꯑꯦꯗ ꯍꯥꯞꯄꯤꯌꯨ ꯇꯥꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯋꯥꯠꯂꯕ ꯑꯗꯣꯝꯒꯤ ꯈꯪꯅ ꯆꯥꯟꯅꯕꯁꯤꯡꯒ ꯄꯥꯎ ꯑꯁꯤ ꯇꯝꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯂꯩꯐꯝꯗꯤ ꯅꯥꯒꯃꯄꯥꯜ ꯃꯦꯟ ꯔꯣꯗ ꯐꯧꯒꯩ ꯁꯥꯡꯕꯝ ꯂꯩꯀꯥꯏ ꯅꯤꯌꯔ ꯀꯝꯃ꯭युनिटी हॉल मोबाइल नंबर ना 6000954159 Aura Career Launcher. Admission open for foundation course of class 9 and 10 2020. Subjects offered physics, chemistry, biology and maths. Duration 4 months. Course fee ₹2,000 per subject. Last date of form submission 1st of March 2020 Sunday. Class commencing from 2nd of March 2020 Monday. For more details please contact Aura Career Launcher, Takshila Heights, Thangmaiban DM College Road. Phone number 88946422. Or you can also visit at the website www.auracareerlauncher.com. Senior for Senior Care Medline Home Health Care Service na ahal singidamak paikatchaba thaurang ama oina Senior for Senior Care haiba thaurang asigidamak ahang ba form khara kaujuri masida masagi sahi 35 dagina 65 fawgi manungda laiba class 10 pass tawraba thawai yawba nupa amadi nupi singna apply tawbiba yagani On job training oina 3 months training tawraba matungda Medline Home Health Care Service ta thabak tawba yabagi khudong jabsu pijari masida saruk yabiningba mioi singna satliba tha asigi tara fawbagi manungda ahonggai leirak near Jenims Hospital Porompata leiba Medline Head Office ta lakpiduna application form lobiba yagani amadi akupa marol gidamak tanabiu Break in matungda mayam amukana taramnok cheri makhataba pau pizari Haukiba March ani gi ayuk pung taruk makhai tabada Thobal District ki Nongpok Sengmai Police Station gi manung chanba hizam khunok da thokiba laibak thiba thodok amada laikhidraba Sikhong Muslim laikai-dagi laikhidraba MD Mangi Chahi Yankhai Abokpa MD Wahid ki mayumda ex-minister amade Manipur Pradesh Congress Committee ki President Zoiriba Moirangthem Okendrana Hakthengnana Chatuna Yengsinbata natana Imung manung gi awabada susaruk yakhi CAA amadi NRC gi mayokta sangsinba khongjangsinda hadak Delhi da thokiba hingsa gi thodokta misi mina nanghankiba amade kayamana asopan nanghankiba dubu yaningdaba fongdoktuna All India Imam Council Manipur State na sinduna ngase lilong da laiba All India Imam Council Manipur State ke office tagi lilong lamkhai fawba riot ki mayokta khongchat ama chatlaba tungda mafam aduda kholaw kya lauki hiram adugi matangda council asigi member Wahidur Rahman Paumi singda fongdokrakpada handakta Delhi da micham miyam singda chathakiba hingsa gi thabak thawong sing adu yamna laibak thibane democracy chatpa laibak asida sigumba thokhaningdaba yamna tamthiba thodok asi laibak asida nongma kangdana thoklakle masi sangha paribar RSS amade BJP gi kusin Thaurang ngaktani haibada haiman bathokloi laibak asida BJP na lengak pairakpadagi asigumba thodok asi thoklakpane masi micham miyamda nungsinadana madi hu kamsinbadagini laibak asida freedom of speech legislature haina su yamna pindaba fongdoraki Nasisi Manipur dasu All India Imams Council Manipur State na mafam masjid protest ama dilong bazar asida ikone sinjalang jabani handak thokriba Fasad asi communal right asi tasengna ngasigi paliba government amasung RSS Rashtriya Swayam Sevak Sangh hairiba organization asiga lautunaraga pre plan tawraba matungda atamna community amada khud thananga gi honarakpa Kumbida leiba All Age Home ama oiriba Santi Ashram da House of Elegance na chana thaknaba polam sing yaungna nungti tangai fadana sizinaba polam sing mateng pangkhre mateng pangbagi thoram aduda House of Elegance ki founder member Konika Khuraizam na hai miyoiba khunai sida laiminariba khudingmak manaba mityeng da yengba loinana lakliba yauksang kumhaiga mari leinana polam singsi mateng pangbane House of Elegance asi tongan ba fielda made nupi singtagi oiba sakhenbi changdamnabada award kya fanglakhiba singna punsinduna sembane Manipur da khundariba Islam lining chatpa Manipuri maitai pangal furuki oiba lining ga mari leinana Hajj pilgrim singi khudong chanabagi damak Greater Imphal da Hajj house ama
सारगनी हाइना चाही अनिगी ममांगदा खंगनखिबा अदु हौजिक फावबा साबिदना लेरे मरमसना मणिपुर की चीफ मिनिस्टर ना अथुबा मतमदा इम्फाल मनुंगदा हज हाउस अमा अथुबदा साबियो हाइना मणिपुर मुस्लिम वेलफेयर ऑर्गेनाइजेशन की चेरोल अमदा चीफ मिनिस्टर की पुंगनिंग सिंगसिलखले एनवायरमेंटल सिस्टम रिसर्च इंस्टीट्यूट ESRI इंडिया मदे मणिपुर रिमोट सेंसिंग एप्लीकेशन सेंटर मार्सेक ना खुसमदना सेंदुना GIS Vision for a Resilient and Sustainable Manipur haiba wakalonda nongmagi oiba workshop amangasi Imphal Hotel gi Sangai Hall da pangthokre workshop asiga mari leinana Marsek ki director Dr. N Randhirna Paumi Singo na ba madangasi pangthokliba workshop asida GIS amade remote sensing asi matau karamna sijinagani amade planning development monitoring tawduna khudong chadabasing asi karamna mayoknagani haibado मियाम पुन्ना खंगमिन्ननबगी पांदमदा पांगथोकपने लोइनना नॉर्थ ईस्ट काउंसिल की मखादा लौखलखलिबा प्रोजेक्ट सिंग अमदे लमदम असिगी मफम क्यादा इकंग तोइना थोकनबा लैंडस्लाइड हजार्ड जोन नेशनल हाईवे सिंगदा डाटा एनालाइसिस तौबा मतमदा GIS हाइरिबा सॉफ्टवेयर असिना एनालाइज तौदुना खुदोंथिबा कयादगी ngaktoknaba थौदांग लौखलहेकी लौखिब प्रोजेक्ट असिद फंखिब आउटपुट मैम कोई मैम थमजगनी हाइदि मणिपुर मफम क्वाइद ख्वाइदि हेना ड्राउट थोकन लास्ट सही तराज ख्वाइदि याम थोकन खितंग थोकन प्रोन एरिया से कोई आइडेंटिफाई तवे दु मैम खंगजगनी नेक्स्ट अखोगी लैंडस्लाइड हजार जोनेशन मणिपुर लेवल नेशनल हाईवे लोन में कोई लैंडस्लाइड हजार जोनेशन हाइदि करा ख्वाइदि हेना लैंडस्लाइड थोकन मैम सासे डाटा से दरकार ओय हाइब डाटा सिंग एनालाइसिस तौगेदि GIS हाइब सॉफ्टवेयर सिंग मतेना एनालाइसिस तौगदबनी थौबाल डिस्ट्रिक्ट की वांगजिंग लैबा इंस्टीट्यूट ऑफ रूरल एजुकेशन IRE कॉलेज ऑफ टीचर एजुकेशन सिंधुना इंस्टीट्यूट असिदा चाही खुदिंग लेपतना चथरकपा 2 days नेशनल कॉन्फ्रेंस कम वर्कशॉप असिदगी कॉलेज असिगी होल हौदोखरे कन्वर्जेंस ऑफ इथिकल वैल्यूज ऑफ एजुकेशन इनटू प्रैक्टिस एंड आउटलुक टू प्रोफेशनल इथिक्स हाइबा टीमदा हयेंग फॉरवर्ड चथरबा कॉन्फ्रेंस अदु हौदोपगी थौरमदा नेताजी सुभाष ओपन यूनिवर्सिटी कोलकाता की डायरेक्टर प्रोफेसर Atindranath IRE College of Teacher Education Wangjing Principal Rajib Kumar Narangbam Amadi NCTE ERC के Executive Members Soiriba Department of Chemistry MU की Professor N Rajmohana अथोइबा लेंगबिरकपा ओइना सरुक्याखि National Conference अदु हौदोकपदा सरुक्याखिबा IRE College of Teacher Education Wangjing की Principal Rajib Kumar Narangbamna चाही असिगी ओइना पांगथोकदौरिबा नुमित निनी की National Conference कम वर्कशॉप असिना ओजा सिंगदा कानबा कया पीबा ngamlagani haike कॉन्फ्रेंस असिदा तोंगान तोंगान बा मियोय सिंगे पेपर सिंगसु पाथोकनखि महानंद सिंह नुंगले पंबु मणिपुर यूथ कांग्रेस की अनोबर प्रेसिडेंट ओइना खले हाइना इंडियन यूथ कांग्रेस की प्रेसिडेंट श्रीनिवास BV ना चेरोल अमा थोखरे इंटरनेशनल कमिटी ऑफ रेड क्रॉस की मीटिंग मखादा इंडियन रेड क्रॉस सोसाइटी मणिपुर स्टेट ब्रांच Indian Red Cross Society New Delhi amadi International Geneva Red Cross na sinduna ngasi MJ Avenue da laiba Indian Red Cross Society Manipur State Branch ki hall da Family News Service Restoration of Family Link ki makada laiba volunteer singi numagi oiba orientation program ama pangthokre tharomadu da resource person oina sarkya ki ba Indian Red Cross Society gi Sudhakar Babu Pachetina Family News Service Restoration of Family Link Haibasi Karino Masigi Scope Red Cross Movement Amade Masil Laugadaba Thaudang Singi Matang da Training Sing the Taki Loinana Resource Person Bubul Morsarina Family News Service FNS Restoration of Family Link RFLG Matangda Objectives Process Tool and Methodology Output Tables and Analysis and Reporting the Chingbagi Matangda Training PK Training program की मतंग द इंडियन रेड क्रॉस सोसाइटी मणिपुर स्टेट ब्रांच की सेक्रेटरी डॉक्टर RK निमाइना ngasi एकोइना पांगथोकलिबा ओरिएंटेशन ट्रेनिंग प्रोग्राम असी मरुइना इंडियन रेड क्रॉस सोसाइटी की वॉलंटियर सिंगदा FNS अमदी RFL असिना मांगख्रबा फैमिली मेंबर सिंगबु थीदुना मफम खंगहनदुना इमुंग मनुंगा पुलहनबा नत्रगा हाना खंगमदना लैरुरबा इमुंग मनुंगी मियोय सिंगी लैफम खंगहनदुना पाउ फाउदोक फाउजिन तौनबगी मोंग अमसुंग Kanada kari haigani haina karamna thidokani haibagi training ni haina phongdoki Munga lakne missing masi migration or be forced disappearance or be conflict situation or be disaster or be education pau 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 jen tong na ba da ye yaman na international ki
ꯑꯩꯈꯣꯏ ꯁꯣꯝꯗ ꯂꯩꯕ ꯑꯆꯧꯕ ꯃꯤꯒꯤ ꯃꯆꯥꯁꯤꯡ ꯄꯥꯎ ꯐꯥꯎꯅꯗꯕꯗꯨ ꯂꯤꯡ ꯇꯧꯅꯕꯒꯤ ꯁꯤꯁꯇꯦꯝ ꯑꯃ ꯃꯗꯨ ꯑꯩꯈꯣꯏꯅ ꯇꯝꯕꯤꯔꯒ ꯑꯩꯈꯣꯏꯒꯤ ꯚꯣꯂunteersꯤꯡꯅ ꯇꯧꯔꯒ ꯚꯣꯂunteersꯤꯡꯅ ꯇ꯭ꯔꯦꯅꯤꯡꯁꯤ ꯑꯩꯈꯣꯏ ꯚꯣꯂunteersꯤꯡ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯂꯣꯏꯔꯒ ꯆꯠꯂꯒ ꯃꯤ ꯑꯁꯣꯝꯗꯒꯤ ꯔꯤꯀ꯭ꯋꯦꯁ ꯂꯥꯛꯄ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ Film Forum Manipurna Chahi Khudingi Pangthokhtuna Lakpa Nipalak Suba Nongin Manipuri Music Video Award Lisingani Kun Lakliba April Taramapan Nomaizing Numita Manipur State Film Development Society gi Auditorium da Pangthoklagani haina Film Forum Manipur gi Information and Communication Secretary L Premandana Thadurapa Cherol amada hairakli Cherol asina makha taraklibadi haukiba chahi lisingani taramapan gi April amadagi Chahi asigi March kuntra mathoi fawbugi manungda Film Forum Manipurna review tawkraba music video khaktamak festival asida sarugyaba yagani loinana kanagumba actor amadi actress singna film mangadagi tadana lead role loduna kumkhraba singna music video festival asida amok kumlamba yawrabade award amata claim tawbagi ayaba piroi festival asigi entry form na April ani fawbada pisin bayagani aduga festival asida saruk yaningba singna forum gi office tagi laklaga entry form lawba yagani hairi hauzik amu sanabagi paw phangbigani Khelo India program gi makhada senthang oina lupa crore aniga lakh marifu kaithaduna Lilong Sajing Marian Khong Laikai da Leiba Lilong Kangzaibung Lampak asi matam chunaba mong da sengbalagani haina Youth Affairs and Sports Minister Lat Pau Haukim na phongdokhrei wafam masingasi pangthoki batara manga suba laikhidraba Karam Biramani Memorial State Level Open Volleyball Tournament lesingani kun loisenbagi thorom da phongdokhibani Puthiba Lampak ta pangthoki ba thorom aduda thoiba mithunglen gi World Pirodana Minister Lat Pau na matam amada laikai lekai khudingda leiramba lampak kaya ngasiri chaukhatpagi mingda lampak manghanbagi khongthang kaya leptana chatharakli tungi khunaibu masamau fana tinjang kaijangdana thambada amadi sana khonabagi lamda mating leiba mahairoi sing puthokna bahonabada lampak thambagi tangai fadaba lei haina mahangna phongduki puna team tarungna saruk yaduna chatharakiba tournament asigi final numita TRYVC Ukrul amadi Manipur Police Sports Club na lamba tawnaki ngasi match aduda MPSC na TRYVC bu set ahum anida maithiba piduna tournament asigi mapuoi bangamkhre nakal amaromda ngasigi thorom adugi thorom mapuoi khiba KFNPD Minister Karam Shyamna sana khonabagi ihau kan khalaklaba matamdata khunai asi mayai kaba chinjaki ipaktagi lamna leiba ngamgani haike mahangna makha taraduna angang singi mama mapa oiba singna su macha singbu sana khonabagi lam ama hekta da thajinduna mayai kaba ni sagi ipaktagi angang singbu kalhongna ba chap chaba thodang lohhaninge sanaroi singna su isagi thodang sing matam naina chatpagi hainabi thamse malemda lammashina Manipur bu sak taklibani haiba wakhalona sina mangda thamlaga hena afaba sanaroi puthoktuna masak thokpa mingchat puraknaba aikoi punna honaminisi haina mahangna phongdoki mantra tonganba akoina sinaba leite akoi Manipur di ayuk tangan na hogalaga walking chatpagi heina bi si loina thamne ase akoi gi mantra oiramdo mali nongmada at least 1 hour workout tawba masigi habit sidi chamda nodana akoi habit thami na thamami sana khonabagi lamda masigi naharon hogalakado naharon singi yamna mateng tawba pangthoeba thodang khuding makta aina sumathangda magi laira leitaba lukhabi singi macha sing sponsor tawbagi sendang khara khara pibasu esu khitang saruk yahanbi ona request tawjaningi adubu akoi kwaidagi maru oiribadi hojikti nisagi pakta akoi border area wena tawunina masagi oijaba thiba drug ki karbar toba drug manufacture toba mayam ama tholokbasina akoi Manipur da leriba praja sina ai chai chu singse ama natraga amadi sanahanbagi hojik matam oire maramdi sanaroi singse masana masabu nungsi jai aduga nisa nungsadagi lapthokna nabi achoba wakhalonama ani moidagi pohle Ngarangdagi hauduna Bhubaneswar gi Kalinga Stadium da numit mangani chupna chathagadaba kun mangarak suba All India Forest Sportsmate lisingani kun gi men's senior veteran freestyle amadi men's veteran freestyle
स्विमिंग दा मणिपुर गी ओइना थौबाल फॉरेस्ट डिवीजन गे फॉरेस्टर एल धनंजयना गोल अमदी ब्रोंज मेडल लौदना मणिपुर गे अकाउंट हांख्रे इंडिया गी स्टेट कुनिपान अमदी यूनियन टेरिटोरी सिंगदगी पुना सानारोई लिसिंगनी गे चमंगा सरुक याबगी मनुंगदा मणिपुर फॉरेस्ट डिपार्टमेंट दगी सानारोई निफु मंगाना स्टेट असिगी महुत सिंदुना सानारी लिलोंग चजिंगना YWC लंगथबालबु विकेट मंगादा माइथीबा पिदुना निपालक सुबा T20 मणिपुर वेटरन क्रिकेट टूर्नामेंट के मपु ओइख्रे मणिपुर वेटरन क्रिकेट एसोसिएशन की मीटिंग मखादा ngasi लंगथबाल पब्लिक ग्राउंड दा सानखिबा टूर्नामेंट असगी फाइनल दा LCCC लिलोंग चजिंगना टॉस ngamduna bowling hana तौनबा वारेप लौखी मैच असगी अहान बैटिंग तौखिबदा YWC लंगथबालना अपीबा ओवर कुनगी मनुंगदा ओवर 18 विकेट लोइना तुदुना रन 103 लौखी मसिगी पाउखुम ओइना LCCC लिलोंग चजिंगना सुमनतगी ओवर 15 गा बॉल अहुमदा विकेट मंगा तुरगा रन 103 लौदुना मैच असिदा चाउना माइ पाखे ngasi मैच अदुदा विकेट अहुम लौरगा रन 18 लौखिबा LCCC लिलोंग चजिंगी ऑल राउंडर एंड संजना मैन ऑफ द मैच के मना फंखे टूर्नामेंट असिगा मरी लेनना मणिपुर वेटरन क्रिकेट एसोसिएशन की जॉइंट सेक्रेटरी बिशोरजित शर्मना तुंगी मिरोलना साना खोनबदा तुंगमोइनना इनादुना तिंजंग काइजंग दबा खुनाई अमा ओहेनना बहोनसी हाइबगी पांदमदा टूर्नामेंट असि पांगथोकचबने हाइखि मोइसो फजना दम होनरे हंतकती वेटरन से थवा याव माले अदो मोइ थवा यावरिंगे अंगांग सिंसु पुथोपगी अदुगुंबा खुदोंचा अमाबदो मोइदसु इथिलम फावे हाइतारे समना हायबदा अदुना अखोइना वेटरन तौजेसी अंगांग म्याम सेंकोनबा लेलेना अखोइगी अहल लमन सानाबदगी पोथारगदरबा म्यामसी अखोइ मसामु फना लेननबगी दमकता अखोइना सी अदुम अखोइना सिनजबनी Sony Pictures Network na sinduna mamang thagi kunipan degi thasi ahum phawba Goa da pangthokiba SPN National Inclusion Cup lisingani kun Manipur na champion hoiba ngamkhrei ngarang sanikhiba final match ta Manipur na Goa bo goal taret manga da maiti ba biduna champion oikhibani adumoinamak UP gi sanikhiba quarter final match ta Andhra Pradesh na goal mari manga da maiti ba biduna manga super rank ta lehore haire Ball badminton promote तौनबगी पांदमदा म्यांमारगी नुपा नुपी टीम गा इंडिया मणिपुर गी टीम गा ngasi थौबाल डिस्ट्रिक्ट की खंगबोक्ता लेबा MMRC and Unity Park ता फ्रेंडली मैच अमा पांगथोखरे Ball Badminton Federation of Asia amade India gi makada Ball Badminton Association Manipur na sinba friendly match adu hodopagi thoramda Wangjing Tentha AC gi MLA Paunam Brozen RK Sivachandra convener AK's policy TH Tomba Vice Chairman Ball Badminton Federation of India amade General Secretary Ball Badminton Association Manipur Than Ong amasung Jo Ong Deputy Director Ministry of Health Sports and Physical Education Moniwa Myanmar amasung KH Major Mangang Social Worker amade Chairman KM Blooming Higher Secondary School Khangabokna Thoromgi athoiba Mithunglen Thoromapu amasung akhanaba Mithunglen oina sarugyaki ngasi nungthil phongna khiba pause singda kari kari maroi ba pau yaribege haibadu mayam puna muk khaminasi Pandam coronavirus India da su kunipan positive oire Myanmar da 18 confirm tawkhre Delhi gi school ani shut down tawkhre Chief Minister na World Mitai Convention hodokre malem gi chawkhalaba furup sing gi manungda mitai so amani Chief Minister BDF personnel ani miyam mamangda cherak pikhibadu condemn tawi BDF personnel sing Shasan gum officer singi yumgi thabak suhan bayaningde association workshop planning and monitoring da hena kana ba piragani Kangla Pau Kasargi Soinaida World Mitai Convention lisingani kun pangthokre mitai lon mayek na public service parikya thaba yargane biren Prime Minister na coronavirus ki sem sariba review tawkhre India da coronavirus na naba kunipan sure Pakistan na nongmai kapsilakre security ga khothokna bada terrorist ani sire Paujin mache taba furuk naiba wakhalon thadoklasi Assam da khundariba Manipuri singi angam bathakta mating pangani Chief Minister Senjau pairaga miyam gi mihut hekta oibe yaroi L Jendakumar Home Guard singi thagi taraf hengalakpada harau ba phongdokre Aroi bada maroi ba pau amu khana pijari
Assam Public Service Commission के examination दा Assam दा खुंदारीबा मैतै सिंगना Manipuri लोल दा थाबा यानाबा Assam की Chief Minister अमदे Education Minister ना थाजबा पिरकले हाइना Chief Minister एंडिरेन हाइक्रे Minister Shyam Kumar की मथक्ता थारखिबा disqualification case की hearing थास की तारानिपान दा चथदुना अरोइबा वायल पीदबा याना लेरे Delhi amadi Manipur Police ki apunba kanguna Delhi dagi fakiba KCP People's War Group ki chairman Lamyanba Khuman amadi mahakal loinaba Hizbur Rahman ngasi Imphal da purakre amadi Nationalist People Party NPP ki oina MLA Mari Kariba se apenba oide masidagi hena kahanna bahona se haina Health and Family Welfare Minister L Janta Kumar na phongdokre ngasi gi wenadi Manipuri pau matas da losinjare mideng tabiri bisingbo mukhana khurumjari